Manipur da Ngasidagi Houna Numit mangane Akhak-Arao Amadi Akanba Nungsitka Loinana Mayai Oirap Nong Chugani IMD Manipur da ikui-kuidana ising ichaw mayok na duna miyam awaba takraba matung ngasi ayuktagi hauna leptana sukhiba nong asina maram oiraga ising ichaw amuga na thorakadra haina miyam na mipaiba poknare Indian Meteorological Department na thadorokpa official data ki matungin na ngasi ayuktagi hauna Akhak-Arao Amadi Akanba Nungsitka Loinana chukhiba nong asi lakadaruba numit mangani haibade tha asigi taraga taret taraga nipan taraga mapan amasung kunda chap manaba mawongda Akanba nongga loinana Akhak-Arao Amadi pungda kilometer kunthradagi na nifurom yangna nongle nungsit tawduna Manipurgi mafam mayambada nong Chugani haina data asina phongdorokle data asigi matungina ngasi chukhiba nonggi volume asi Yaranpata 35.5 mm ADC Moreda 26 mm Chandelda 22.5 mm Ukhrulda 12.8 mm Tamenglongda 9.2 mm amadi atay mafamsingda Mayai Oirap kanba nong sukhi haina phongdokle report asigi matungin na lakadaruba numit mangani asida Manipurgi praja miyamda ministry na section wafam kaya thamlakle madudi labukta amadi lamhangda thabak suba miyoisingna numidang wairamda section na lainabagidamag khanghalli maramdi hairiba Akanba nungsit yawba nong asi pungda kilometer kunthradagi na nifurom yangna sittuna amangata thoganbagi oithokpa lei maram asina hairiba miyoising asina yariba makai safagadaba mafam amadi yumgi manungda lainaba khangalakle Amaromda ngarang nungthildagi leptana sukhiba nongna maram oiraga National Highway 37 Imphal Jiribam lambigi makru thong manakta ngasi ayuk mudslide thoktuna lambi asida chathok chasin tawriba miyoisingda chawna apanba pikhre haire adubu highway asibu sem sariba construction company singna machinery sing season aduna lainang sing kothokpagi thabak chathakre haire